ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯗꯥꯏꯇ ꯑꯩꯈꯣꯏꯒꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯗꯥꯏꯇ ꯑꯩ ꯏꯁꯥꯅ ꯂꯧꯕ ꯇꯥꯏ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡ ꯅꯠꯇ ꯄꯨꯅꯕꯒꯤ ꯗꯥꯏꯇ ꯑꯩ ꯏꯁꯥꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯅꯠꯇ ꯄꯨꯅꯕꯒꯤ ꯗꯥꯏꯇ ꯑꯩ ꯏꯁꯥꯒꯤꯅꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯗ ꯅꯠꯇ ꯄꯨꯅꯕꯒꯤ ꯗꯥꯏꯇ ꯑꯩ ꯏꯁꯥꯒꯤ니 ꯄꯨ ꯑꯟꯐꯨꯁꯀꯨꯝ ꯋꯥꯑꯍlikum ꯅꯥꯔ ꯅꯁꯥꯁꯨ ꯖꯍannamꯒꯤ ꯃꯩꯗꯒꯤ ꯀꯜꯂꯨ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯖꯍannamꯒꯤ ꯃꯩꯗꯒꯤ ꯀꯜꯂꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯗ꯭ꯔꯦ ꯉꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯨꯝꯗꯁꯨ ꯍꯥꯏꯅꯗꯦ ꯑꯃꯒ ꯑꯐꯕꯒꯤꯗꯃꯛ ꯅꯃꯥꯖꯀꯤꯗꯃꯛ ꯍꯥꯏꯅꯗꯦ ꯀꯨꯔআꯟ ꯁꯣꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯗꯦ ꯇꯁꯕꯤꯍꯥꯠꯀꯤꯗꯃꯛꯇ ꯍꯥꯏꯅꯗꯦ ꯌꯨꯝꯒꯤꯗꯃꯛ ꯊꯣꯛꯄꯤꯔꯛꯑꯣ ꯂꯩꯀꯥꯏꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯔꯤ ꯈꯤꯇꯪ ꯁꯤꯀꯥꯏ ꯑꯃ ꯇꯧꯔꯕ ꯃꯇꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀ꯭ꯔꯣꯁ ꯀꯝꯄ꯭ꯂꯦꯟ ꯑꯩꯈꯣꯏꯗ ꯇꯧꯋꯤ ꯃꯥꯒꯤ ꯃꯆꯥꯅ ꯀꯌꯥꯝ ꯍꯦꯟꯗꯅ ꯃꯥꯒꯤ ꯃꯁꯨꯅ ꯀꯌꯥꯝ ꯍꯦꯟꯗꯅ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯔꯤꯕ꯭ꯔꯥ ꯅꯠꯇꯦ ꯋꯥ ꯅꯠꯇꯦ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏ ꯋꯥꯍꯪ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯉꯣꯟꯗ ꯀꯅꯥꯅ ꯔꯥꯏꯠ ꯄꯤꯕꯒꯦ ꯄꯤꯔꯤ ꯑꯜलाꯍꯅ ꯄꯤꯔꯤ ꯑꯩꯈꯣꯏꯗ ꯔꯥꯏꯠ ꯑल्लाहके नबी सल्लल्लाहु अलैहि वसल्लमने नुपा अगर खुदिमक्ता याद लौसिंग लेबा खुदिमक्ता दुगी रेस्पॉन्सिबिलिटी पीरी दायित्व पीरी थिंग बताई आराम बसिंग अखोई मांग तोरको मतंदा थिंग दबा ताराबदि सिनाव सिंग नोमु नमदि सोयरकनी पुनमक मांगमिन नगदी अदुगी फिबम दनसी मुसलमान लई